PAODAM mieng tabiri besungbo ahan waktada binitana taram noksabagaloyana kurumjari. Hauzik PAODAM asigi maroyo pau pijari. Union Public Service Commission Examination 2022 gi fall lauthokre. Rank 1 dagina 4 phauba nupina oikre. Fire Service ki team da Sikh Regiment phurakibabu yaningdaba phongdoktuna wakat mifam chathakre. Manipur Kashmirization Tona Honarabra Haibagi Singnaba Lere Haina MPCC Maikai Pongdorakli. Loinana Class 12 examination da art stream da 4th position Lakraba Akasamasung Albert UPSC exam Thaba Pamli. Mapunga Paulo Virase. Union Public Service Commission UPSC examination 2022 ngasi haidokre. Top kun mga kanggat pada nupi na taramari aduga nipa na taramatoy oiki. Ahan bani shuba ahum suba masung mari shuba rank sing nupi na oiki. First position takibi Ishita Kishore Delhi University ki makadalay ba Delhi ki Sri Ram College of Commerce tagi economic graduate amani. Ani shuba rank holder Garima Lohia masung mari shuba rank Smriti Mishra Delhi University tagi graduate ni. Ahum shuba rank holder Uma Haratina IIT Hyderabad tagi engineering graduate amani. Union Minister Jitendra Singh na topper singda harau nungay phongdokre. Topper Ishita Kishore na haikibada mahak pass togani haibagi thazabadi laiki adubo topper tarakani haibagi thazabadi laiki de. Indian Administrative Service IAS ta yauraga lebak asibu seba toba pami. Puksel sengba masung discipline yauduna UPSC examination pass toba haibasi oithokte haina mahakna haiki. Examination sida ni pasa tuk trahum do emasung nupi sahung kun pass tauki makhoi sidagi IAS, IFS, IPS amasung adai service kidama khangadoribani haina commission na phongdokki. Ngarang Imphal East manung chanalaiba news ekon na thokiba thodok ka mari lena mai kanba saliba Manipur Fire Service ki team da Sikh Regiment ki sifai sing na phurakpa dubo yaning dawa phongdopo oina ngasi Imphal da laiba Manipur Fire Department gate ta khongjang sangsin kre khongjang sangsin ki badu da saruk yariba Manipur Fire Service ki sub officer S Jiban Singha na hai ngarang pung ama minute kun taba matamda Imphal East control room dagi mai chakpagi call lakpadagi khudakta mai kannabagi damak Remedy Hospital manata chatuna mai kanaba honoringai tanjada mafam aduda yamlaba miya ama irang hoduna lairambadagi irang adu laksinaba honabada Central Force na nomai round kaya kaptuna tankhai ki tanjaduda Fire Service ki team na mai kanaba honoringai aduda Fire Service ki mini khangna Pu saiba tarokpa adu laibak thibani nomai paide haiduna State Force amada uniform setna khut thaba horakpa sina uniform setaba civilian singdadi karamba mawngda taurangani thokiba thaudo aduga mari lena Jat Regiment ki major amana lusingba team ama laktuna thaudo adu soikibani misunderstanding ni athuba matamda action logani haibagi thajaba piramki adubo Manipur Fire Service ki team na yaba ngamloi athuba matamda Fire Service ta khut tharakiba Sikh Regiment ki personnel singadu suspend tawdir phauba tholakpa maheu langpoki oiba thabak amatada Manipur Fire Service ki team na response tawroi amadi sintha lepagani haiba wafam sing protest tawriba Fire Service ki personnel singna phongdorakhi akhui machin nungsinana leiba kamu singida moina irang ama sagale adu akhui nungmai paidabagi moina tawribra natraga akhui uniform sepaji uchitibra asingumba state force singida moina tawbuje akhui yam nuaiteba aduna moi singina tawriba mong matau singi akhui hitang nuaite akhui hoji pamise moi crew ma laije officer amane sibai ne driver ne moi crew ma laise gi mathak sida akhui action lowa suspend tobiba aduna tagade akhui seida mai sakpa chatabaina akhui leminari ba fire fighting da leiba isinau mayam singina resolution de adumai tare akhui hoji All Manipur Working Journalists Union Amjugi Publicity Secretary Thorak Passerol Amagi Matugina Amju Napiba Press Thaba Duga Union gi logo yauba vest
member nataba miyoisina sinabiganu karigumba union gi member nataba miyoisina ves asi sinaramlabadi maduda thorakpa afafata punamak masa masana pujagadabani aduga ves asi pamba member singna saliba tha me kuntra phawbagi manungda publicity secretary ga pau phaunabiyu makha taba wafam taroi haina publicity secretary gi sarol asina phangdarakle Handak State Central Armed Police Amadi Paramilitary Force ke ahenba company sing thazilakli basi Manipur asisu Kashmirization tongnaba honarabra haibagi singnaba leire haina Manipur Pradesh Congress Committee MPCC gi maikai dagi phongdorakle ngase Imphal gi Congress Bhawan da pangthokpa pawgi mi phamada MPCC gi Vice President Hareshwar Goswami na hai yamlaba Central Force sing thazilakli basi Kashmir gumna lamdam asigi miyambu namthanaba honaba amadi state ki thakta ki union territory da hanthanaba honaba mali matik charaba Central Force lairaba su tangyam phamsna lairiba micham miyam lenga na ngakpa ngamdriba si hojik tholiba conflict asigi manungda BJP gi aronba agenda ama leiba mali haina su MPCC gi Vice President maral sirakli State government lamdamasi mahusagi punsida hanjilakli hairiba wafambo yaningdaba phongdoladuna Hareshwar Goswami na state sigi tongan phamna tholiba hingsagi thogdoksing internet service makhatana thingliba amadi curfew leiribasna singba kayagi matangda thinduna takhi ngasigi pawgi miphamatuda saruk yakiba MPCC gi atopa Vice President KS Devavartanasu handaki Kanglup anigi irangda soalabasing victim oikrabasingda pifam thokpa compensation pibada thintaduna leiribasigi matangda wahang hanglakpaga loyana lengaki thongasi lethargic ni haina phongdorakli सरकार से तोहम खंडब तमना तौबा तबक तौबा हितबलो तौबसे मसियम दैते यावदबा प्रजा निगन न मतम मोले कोइना दिगा रिस्पांसिबल ऑपोजिशन तमजबने द 1.2% of the population wa and sugar no wa bo के बजट तकी 5% करकेला 4% करकेला दुगा 10% करकेला हिने न वा सिचुएशन लागदबलिना इंक्लूडिंग the internet disturbancy control तमो होना चंगवा फोरोस्तो मधुसु अंदर के बजट से तो योजना ले पका तो परसेंटेज का 10% का पुता दूसरा डिसाइड हो गया नहीं खल पर सले सले को और स्पेशल सेशन करोगा तुम तो उसी गवर्नमेंट डिसीजन हम लोग तो बोलेगा मैं प्रेजेंट तो नहीं तुम्हारा तंत्र Ngarang Paul Lauthokiba Council of Higher Secondary Education Manipur na lauba class 12 ki examination da arts stream da mari shuba position phanglakraba UNACO School Excellence in Education Chanura Bazar Nambol gi mahairoi masil manau ani Akas Moirang Them amadi Albert Moirang Them ngasi school gi maikai dagi oza singna Kaksing Moirang Them Leikai LP School parengda leiba mayum da satuna taramna okre Akas amadi Albert Naurem Memthoi amadi Moirang Them Rajeshwar anigi masa phaibok ni Makhoi anigi mathakta mache amalei ngasi makhoi anibu UNACO School gi maikai dagi taramna okpa duga mari leinana Akas na paumi singda phongdorakpada exam asida mahak mari shuba position da lakani haibagi asadi tawkhide adubo mark wangna phangduna pass tawrakani haibagi thajabadi leikhi makhatana pamjaba subject amada lyric makha tamthaduna tunggi punsida UPSC exam thaduna civil service tawningbagi apamba lei haiki Albert na phongdorakpada mahakna mari shuba position da lakpa ngamba si yamna harauba nungaiba phawi masigi credit asi mahakpu pokpiba mama mapa mache amadi mahakpu takpi tambirakpa oja sing loinana hostel warden da piningi tungi punsida lyric makha tamthaduna UPSC exam thaduna civil servant ama oiba pami haiki ai fourth position tan tabasi yamri nungaiwa ado haidi aina fourth position tarkani sidi ai asabdi tawba do chumuk wana tokani di ai thajaude ada ai ismaina aina honnagi ba hadi ojamaina ai nauta wabi ba adai moina takyo mi do hadi aina ishorna su chandi go mapa sana mathuna hadi miyamgi school gi damakta mai papa ko pangam aina pama subject ama choose tawraga honors tawra de UPSC gi line Begini aigi kopi babagi mingna Moirang Them Rajeshwar Singh aduga aigi imagi mingna Naurem Memthoi dibi aduga akoi isina omni iyamba siga isi amaga isi mingna Usilina ka Disi aham lai ibu kopi ba ima baba isi da aigi aibu yingi lagi sembe ko akoi like tamjai ba school asigi uza sing ayu kushana bi akwa
स्टाफ हॉस्टेल की वार्डन लाइक मखा तमजरगा UPSC थाए मखोय अनिबु तराम ओकपादुगा मरिलेना यूनाको स्कूल एक्सलेंस इन एजुकेशन चनुरा बाजार नंबोल के हाने के प्रिंसिपल नाउरेम अजित कुमार ना आकाश अमदी अल्बर्ट ना मरी शुभ पोजीशन द लागदुना यूनाको स्कूल की माई पुरकपा ngambasi yamna haraw nungaywa phawi मखोय अनिना स्कूल एग्जाम द स्कोर तौखिबा मार्क की मतुंगिना मखोय दा थाजबा चावना थमखी मखोय अनि की तुंगी पुंसिदा हेना माई पाकपा पुरकपा ओइरसनु हाइकी क्लास तमकोदगिना हंतकी कोई काउंसिल एग्जाम सी मसी थाद्रिंगी ममांगी प्री काउंसिल एग्जामिनेशन फावसे मकोइना स्कोर तौखिबा मकोइगी मार्क रेंज सी 93 94 93 94 सी के बेस एवरी एग्जाम द माई पाखिबा मसिना मतमदुदा अखोइना यामना साउना कोइ थाजबा फावगी हारिबा कोइगी अंगांग अनि से सोइदना 1 to 10 की मनुंग ददि सलनी हाइबा मकोइगी स्कोरिंग ट्रेंड दु येंगा कांदा अखोइ खंबंगकी अरो मसी मिकोसी अखोइगी यामना नुवाइबा दुगुमा कोई यूनाको स्कूल चनुरा की यामना नुआरबा मिकुबनी आइना हाइबा कोई छात्र वरांगतेम आकाश एंड अल्बर्ट आइबा चानी सिबु मकोई फ्यूचर एंडेवर सिंगिदमक्ता सुगी मफमदसु कुरुमजरी अदुगा होटपो होनरबदी ngamdaba leite lomi ki masa oizarabasu kan honarabadi mikok thongba ngami haiba adu ngarang lauthokiba council na loba class 12 ki examination da science stream da manipur pumbagi oina tara nipan suba position lorakrabi laimayum riana thabak oina utkre tara nipan suba position loraklabi laimayum ria dr oiraga miyamgi thogal togani haina tj high secondary school gi mahairoi ama oiribi laimayum ria devi ga unabada phongdorakli पोजीशन फंगलबी लाइमयुम रिया देवी थौबाल डिस्ट्रिक्ट की मनुंग चनबा हैरोक पार्ट 2 मनिंग लेकाई दगिनी अपोकपगी मिंगना लाइमयुम मंगलेम शर्मा अदुगा अपोकपगी मिंगना लाइमयुम ओंबी रीता देवी कोई अपोकपना लोमीनी अदुगा अपोकपिना हाउसवाइफ नि अंगांग ओरिंगै दगी हौना वा कन अंगांग दबी इकाई थिगनबी ओइना हौरखिबी रियाना महाकी तुंगी पुंसी असि डॉक्टर अमा ओइरगा मियांगी थौगल तौगनी हाइना फोंदरखी Basigidama mahak hauze nit thanaba kana honari haiki mahak class 7 phawbana lekai dalai Boston Popular English School hairok da tamlaki aduga class 8 ki 10 phawbana Camp Blooming Higher Secondary School da tamlaki isai tabana magi pamjaba hainabi oiribi Ria nomada sangsata pung mari muk lairik pai aduga examination manakta na pung 9 gumba lairik pai hairi तरा निपान सुबह पोजीशन लापदा नुआइतब फोंदोकपगा लोयना महाक तरा सुबह पोजीशन फावबदा सोइदना मनुंग चलकनी हाइबगी थाजब लैखि हाइब वाफम सु थंखि माहिरोय ओइरिङदा मतम मांगनबगी महत्ता लाइरिक का हेना मरुप ओहेनिंगबगी अपाम्बा थमलदुना रियाना हाई नहारोल सिंगना मयाई काबा सिंजा सिनबसि नुआइते अफबा खुनायमा ओइनबा लाइरिक लोमदा हेना माइ ओनसिनबियु अदुगा मोबाइल फोन असिसु कानबा हिरम सिंगदा सिनबियु हाइखि महाकी माइ पाकपासी ओजा सिंग अमसुंग अपोकपा अपोकपी अमदी महाकपु ताकपी तंबिरकपा पुनुमक्ता पिनिंगे हाइखि I have a experience of houses because medical exam try करना housing में तंजन drug कुम्बदा है ना हमने educ होना अभी तो उधर उधर ही ना like सुधो ना माय वंशी लगा ये समाज की काफी ना बहुत सिगुम्बा कहीं बंदों के से तो उधर भी दा फजना education के curriculum में हमसे फजने चटा हम भी तार भी है ना फॉरवर्ड साथ में आलू भी तो कौन आई भी ताकि पोजाबू आई भी कुछ भी माय पाली भाई की फैमिली मेंबर ना मोरल सपोर्ट या में भी मोरल सपोर्ट ना मोरल Committee for Peace and Social Harmony Kaksing na Kaksing Higher Secondary da hangliba relief camp ta ngasi su mateng panglaba leptri ngasi Kaksing kaithel da perform phambi kharana asa thak nupi gi pirol DC Kaksing gi site gi good night Cerelac sanitary pad drawing book pencil mosquito net ching pirakhi aduga International Pharmacy na medical representatives kharaga loyana hidak sing mateng panglakhi hauze relief camp asida nupa 35 nupi 59 punna miyoi marfuma pal लेरी लमदम थोलिबा क्राइसिस असि कांगलुकी इरांगनी हाइना लौब यारोय मसे मणिपुर बु थुगाइनिंगबा मियोय खरगी खुसेन थौरांग ओइगद्रा खल्ली अदुबो पुनमा सिना थैरगा लमदम शांति हंजलकना बालेंगा
kanna hotnari haina thanga kendra gi MLA Dongbram Robindrona phongdokre ngasi pangthokiba paumi singuna ba mada mahakna makhata na hai sarkar gi asset pa miyeng makhada security force singna Manipur gi sarang nariba jaga singda ngak pasen bagi thabak kana chathabana hauzik tapna santi hanjilakpa hore kuki naga maitai amadi maitai pangal hariba phurup singa si yaudravadi mapung phaba Manipur amo oiba ngamloidaba sida kanagumba Manipur thugai ningba miyoi kharagi khusin langda iraicha singna Ture Thasigi ahumda misunderstanding amadi security gi ahoba khara laikibana thoningdaba thodok kaya thokibasi thamoi sokna nuaite thodosna maram oiraga hauzik lanjenarakuna relief camp singda adumak leibadi yaroidabanina makhoi gi dama kari tausige haibadu sarkarna kupna khanari loinana makhoi gi apamba khangdokna bagidama hangliba grievances cell na mercenary kaya thadoktuna amadi CSO sing stakeholder kaya gasu wari chanaduna santi hanjalana bakana honari Amaromda BJP Manipur Pradesh na sinduna Kumal Lampak Youth Hostel da hangliba Miron B Singh Relief Camp ta Bisnupur District ki tongan relief camp singdagi Miron B Mari khusina kre loinana makhoi mari gi manungda ngarang Kumbi Esigi Manung Chanba Napat Mayai Lekai Digi Maibram Radha Devi di Asoyangam Yaudana Angang Unakre Panbay Abadi Ngasidagi Numit Karanigi Mamangda Morang Kunogi Relief Camp Talaiba Miron Biamasu Asoyangam Yaudana Angang Unakrabani Lamdamasta Purup Singh Apune Hingminarami Haibagi Kudamama Oiriba Moirang Kunauda Sariba Sangai Ethnic Park Asilady Maramasna Lamdamasta Kundaminariba Purup Kuding Magna Aigi Migi Haiba Naidana Manipur Tugaining Miyoi Singdagi Section na Laiduna Hanagi Pibamda Hanzilaknaba Punna Honaminasi Haina Mahakna Miyang Pamda Pongdorakli Hojik Morang Krungda Ladiba, I Thanga Kenta Morang Krungda Ladiba, Sanga Ethnic Park Asi, Sina Manipur da Tariba, Izati Singi Oiba, Hanegi Leramba, Nungsinaba Amadi, Punna Himinaba, Adugi, Laraba Kudamni, Maramasina Manipur da Tariba, Zati Kudimak, Hajikti, Aigi Migi Hypokal Asi Tadoktuna, Nungsi Chanana, Hanegi Punsi Maril Aduda, Laina Bapuna, Honamarisi Haina, Ayakimakedi, April Tozeri. Maharaj Gambir Singha Memorial Committee Chandrapur Kasar Assam Manipuri Youth Front of Assamadi United People's Front Manipur na sindunangasi Manipur Levy Grounds Chandrapur Kasar Assamda Manipur Levy Mitongi Urep Yung Tambagi Tharam Pangthokre Tharamaduda Manipuri Development Council Chairperson Rina Singh Maifagi President Thangjam Project Maharaj Gambir Singha Memorial Committee ke President Kaisam Vidyapati Manipuri Language Protection Coordination Committee MLPCC ke Dr. K.N. Chan Assam Manipuri Muslim Youth Front ke Vice President T. Rehanuddin Assam Manipuri Maira Paibi Apunbalu ke President Bini Mishra Manipuri Brahman Mahasabha ke President G. Lakhikanta Sharma na si Guest President Madi Geso Honor Oina Sarugyaki Urep Uyung Tambaga Marilena Maharaj Gambir Singha Memorial Committee ke Advisor Yumnam Indrababu na hai ngasidagi sahi cha maudra ni pani mamangda thokiba Manipurda awana landarak padagi sahi taret khuntakiba matamda kasagi Chandrapur hairiba mafam asida tha taret supna Manipur lebibu training pira matung Manipurdagi awasingbu Maharaj Gambir Singha na lusingduna ningthi turel phawba tankhai kibani hairiba puwari asibu ningsingduna aikoi amuhana Kuntak laroi haiba wasatuna thoramasi pangthokjabani lakliba December kulumdoi lesingani kulumdoi asida urep uyung tamliba mitam singa sigi maikhom hangdokjagani asumna hanagi ahal laman singna imalebak Manipur bukan ki haibadu hauziki naha singna khangnabani haiki Manipur da awana landaraki tuna chahi taret kuntak kiba matamda ngachi ekhoin lepcheriba tampak asida Manipur lebibu tha taret training piraga Manipur dagi awabu Gambir Singha Maharaj na luchingduna tankhai kibani ningthi turen wang phawba maduga puwari du ningsing boina aikhoi amuk hanna kuntak laroi haibu wasak loinana ngasi aikhoina thorumase pangthokjabani Ngarang Army ki miyoi kharana press media ki isilinaw singda khut thab
खिबगी थोनिंगदबा थौदो अदु आर्मी की मरालनी हाइना आर्मी हेडक्वार्टर दिल्ली दा श्री कृष्णा क्लासिकल योगा ग्रुप ऑफ इंडिया न्यू दिल्ली ना वाकत चरोल पिशनख्रे असिगुम्बा थौदो असि मतुंगदा मोहन थोहंदनबगिदमा आर्मी जनरल गा टेलीफोन की खुथांगदा वरी शानदुना मरा लेबा खुदिमा मतिक चाबा दंदी फंगनी तौबतबो आर्मी अदुगी बटालियन के नंबर ममिंग मथा कुप्पा पाव जनरल स्टाफ ब्रांच आर्मी हेडक्वार्टर दिल्ली दा खंगन बिरउ अदुगा एयर ओइरगना शिलोंग की हेडक्वार्टर दा खंगन बिरउ हाइना फोंदोरकले हाइना श्री कृष्णा क्लासिकल योगा ग्रुप ऑफ इंडिया इंटरनेशनल सेंटर दिल्ली की चेरोल अमना हाइरी हुजरबदा मरोपा मुकाना पिजरी यूनियन पब्लिक सर्विस कमीशन एग्जामिनेशन 2022 की फॉल लौथोखरे रैंक 1 दगिना 4 फाउबा नुपीना ओइखरे फायर सर्विस की टीम दा सिक रेजिमेंट फुरखिबाबु यानिंगदब फोंदोक्तुना वाकत मिफम जथखरे मणिपुर काश्मीराइजेशन तौनब होनरब्रा हाइबगी सिंगनब लेरे हाइना एमपीसीसी की माइकैदगी फोंदोरकली लोइनना क्लास 12 के एग्जामिनेशन दा आर्ट स्ट्रीम दा 4th पोजीशन लाख्रबा आकाश अमसुंग अल्बर्ट यूपीएससी एग्जाम थाबा पामली ngasi gi de paudam pijaba matang solution jare miyeng tabiri basingbu khurumjari